Kurumzari, Manung Hutna Yangbira Punumapo Aham Makta Kishore Chandrawang Kemchana, Taram Okchari. Manung Hutna a 360-degree analysis of news event, Dang a sequena Kananagadori si Narang Chief Secretary Onaba Kishorna, Tangway Banamasung Tongju Kendra Anigi, Maraki Mikal, November Lagliba, November Tariku Matweda Pangtok Lagani Haina, Lau Tokramatung, Hausik, Kendra Anis the Oirakliba, political scenario, Amadima. Haiba Mikal Seda when a mere Payai, Haina, when a panir singa Unaduna, Maquena Pikaning Libatabak, Maquena Toning Batabak Sindu, Prazagi, Mapamda, Yahona Navigi Kudong Sabah, Loza Boy and Nasi Quigi, Ahama when a Pikat Serisi, Kendra Nisi Maraktan, when Ahama Pikat Serisi, Tangwaban Kendrani, Aduga Tangwaban Kendra. Achoba party ni hana launari ba candidate or rekadori ba ani ekwen invite to zabada live phabadagi amadi election na leire amadi khudong chada khadagi lakhautre adu yes impact tv na masi singsoi soi dana maki lakado minta hari ba candidate adu su unna bagi koi khudong chaba lojege adu hari ba koi gi election sige matanda koi kana zurusda na sida election biri basi Manipur Pradesh Congress Committee gi secretary ama oiba katana tana koi gi thangban kendra gi congress ki candidate oirak pa yai haina chauna panari ba Jotin White Home name, Jajotin Taram Nokcheri. Aduga extreme right links in Biribasina, political analyst, Lahau Tamum, Sarachandra Sherman, was a Sarachandra Taram Nokcheri. Yana the Queen of Zajotin Laxen, you see, where yes, vote see November Kumato, the Pangtolan, hiding a loud tokre. Adakwen Hangzeningisi, which is a by election in Maraki Mikalni, Aduna di disqualification, Tokibadi lack of vote in a Queen Hangzeningisi Masi, in particular, Tangwaban Kendragi, Prazagi, the Makta, or in general Manipur Prazagi, the Masi, Sugumba by election, Tangai Padan Tau, the Bayada, Kumala Ibasi, Libok Payla Lowy, Libok Patian Lowy. Masi Tangwaban Unity, I'm Libok Tea. The people give mandate see. 2017 phauda ai mob education da pi khibani people gi rai se do mangna masi phajana sinaba hitadana masi sondana koimona vote tawa se praja gi amni government gi paisa ya mangi adu party ma da belong tawdana hoi leibani na par samvidhan gi matungina tha tar ki manungda vote se tawdamina matu da koi election si party gi amdi sa gi taraf ta gi tawno wi dang to sem sajabani. Okay, Libok Tibani, High Bibani of Zajatin Tambisi, Sigumba, full term, Quigi, Magi, Hidu shooting in America because of Panto Paisi, Tamaban Kendragi, Marwena, Aduga, in general, Manipur Prazagi, the Mutali Libok Tibani have wapam Nitamisi, and the Matako Zasar and Lax and see how crucial is this election? Kayam Yana Masimaru in a low bogey of Quigi 2017, the Panto with the general election, Sigi Yangorga, plus Sigumba, Manipur, that quite a Tazabada. MLA sitting MLA ma disqualified tawraga by election pangthok pasi handa kisna ahan bani habesi ma koisu taje ana masi how crucial is kam yang maru open lo bi election na basi matam puno ta pikpo khangde saw khangde election asi dia de maru oi maram di ayeng ba kanguna kumai oina nataga nungai na pangi ngamba yai aduga party ma sungmai magi candidate oina de bising di asumati crucial adum oi ba potni maram di masi sumnagi Kumai Pyong Nate Mase, Festival Manate, Laipaki, Baga Vidata, Marai, Lepkatoriba, Dugumba, Sauraba, Taba Amagi, representative, Oigadoriba, Muing Hatani, Maduda, Miamna, Ganatantagi Patap Matungina, Miamna Pamba, Apava, Kaleharaga, Kanota Wasini Aduna, Hoji, Iconi Yang Jagadoridi, Lakadoriba, by election chair, Tangai Padana, the candidate Chongtong Ibase. Tangai padana magi tawham thokpa duty as a ko gita haraga karma joga ni tawdaba yadaba moi mathau moina tawham thokpani lebaki saba tawne chongthorme tawani haina adumana thorakpane na adumain thamjani. Okay, am crucial way bani yes political parties katagi natana ko even prajagi the mutu sumusigu mandate ma pi nambagi tanjaro lahobo yamna tangai phade ha wafan ne jan thambi se mathang uza jotin kun hangjening si yes anirak mikal thengna bikre thangwai ban kendra Libok Tiba Haitari and is a second Tahobungatani. But this is going to be the third time. Ahum Subu Oiduni. How hopeful are you this time? Handak the Masi Suksoi in Habagi Kari short no library said Dugamazi. Second question supplement Moina. Congress key the Mutakwigi tickets, Ozana Dumpiani Habagi Asasi Kalaipo library. I 84 the party the 1994 party the Yaudun Lai, party to capacity level the Popun Lai. Tamani like Volepi party or in a second Tazakre, and like Tamani like the Kahode, Kahodo, like Tivani, I have no time and own one palm kiba.
ꯄꯩꯁꯥ ꯌꯥꯎꯗꯅ ꯚꯣꯠꯁꯤ ꯀꯥꯒꯦꯅ ꯈꯜꯂꯨꯕꯗꯨꯗꯒꯤ ꯑꯩꯁꯤ ꯈꯤꯇꯪ ꯁꯣꯏꯈꯤꯕꯅꯤ ꯑꯗꯨ ꯍꯟꯗꯛꯀꯤꯁꯤ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯤꯕ ꯀꯨꯏꯅ ꯔꯥꯖꯅꯤꯇꯤ ꯇꯧꯔꯛꯄꯒꯤ ꯊꯥꯖꯕꯤꯕ ꯍꯦꯟꯒꯠꯂꯛꯏ ꯍꯧꯖꯤꯛ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯅꯦꯟ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕ ꯑꯇꯣꯞꯄ ꯗꯣꯗ ꯂꯦꯞꯀꯅꯦꯅ ꯇꯧꯔꯤꯁꯤ MLA ꯑꯣꯏꯕ ꯍꯩꯔꯛꯇꯕꯅꯤꯅ ꯁꯣꯏꯗꯅ ꯊꯥꯏꯃꯟ ꯄ꯭ꯔꯖꯥꯅ ꯑꯅꯧꯕ ꯆꯣꯏꯁ ꯑꯃ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯄꯨ ꯌꯦꯡꯕꯤꯒꯅꯤ ꯑꯁꯤꯒꯤ ꯊꯥꯖꯖꯕꯅꯤ ꯑꯗꯨꯅ ꯃꯗꯨꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯁꯣꯏꯈꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯃꯗꯨ ꯄ꯭ꯔꯖꯥꯗ ꯌꯧꯍꯟꯕ ꯉꯝꯈꯤꯗꯕ ꯑꯃꯨꯛꯇꯪ ꯚꯣꯠ ꯀꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯚꯣꯠ ꯑꯃꯨꯛ ꯈꯣꯝꯃꯣꯏꯗꯧꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯄ꯭ꯔꯖꯥꯗ ꯌꯧꯍꯟꯕ ꯉꯝꯈꯤꯗꯕ ꯃꯗꯨꯃ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟ ꯑꯣꯏꯕꯅꯤꯅ ꯈꯔ ꯃꯣꯔ ꯍꯦꯟꯅ ꯀꯦꯟꯚꯥꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯌꯥꯎꯗꯅ ꯚꯣꯠ ꯀꯥꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯁꯣꯏꯗꯅ ꯄ꯭ꯔꯖꯥꯗ ꯌꯧꯍꯟꯒꯅꯤ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯩ Okay, so yes, mamangi koi term ani lep matamda second ta horisi ki post mortem tawraka na koi na khangi si paisa yaudana vote si ka ba yabra yeng madu laibak thi hobani haibiri so are you trying to say koi ge handa kisda di adugumba khatang sina gyana lo have indicate to be ras kai ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯃ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯊꯥꯏꯃꯟꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯒꯗꯕꯁꯤ ꯃꯇꯤꯛ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯑꯐꯕ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯈꯟꯕꯗꯨꯗ ꯈꯤꯇꯪ ꯑꯩꯈꯣꯏ ꯁꯣꯏꯈꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯔꯝꯗꯤ MLAꯗꯨ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯆꯍꯤ 5ꯗꯨ ꯆꯠꯂꯝꯒꯅꯦꯕ ꯑꯗꯨ ꯆꯠꯍꯧꯗꯕꯅꯤꯅ ꯆꯣꯏꯁꯇꯨ ꯑꯩꯅ ꯈꯟꯕꯗꯗꯤ ꯀꯦꯟꯗꯤꯗꯦꯠꯁꯤ ꯌꯥꯝꯃꯔꯣꯏꯅ ꯈꯜꯂꯤ ꯁ꯭ꯇꯦꯠ ꯑꯣꯏꯕ ꯌꯥꯏꯅ ꯈꯜꯂꯤ ꯃꯣꯁ ꯂꯥꯏꯛꯂꯤ ꯁ꯭ꯇꯦꯠ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯆꯣꯏꯁ ꯑꯃ ꯂꯩꯔꯛꯇꯕꯅ ꯑꯣꯞꯁꯟ ꯂꯩꯇꯕ ꯈꯜꯂꯛꯄ ꯃꯇꯝꯗ ꯅꯦꯆꯔꯦꯜ ꯆꯣꯏꯁꯇꯣ ꯑꯩ ꯑꯣꯏꯐꯝ ꯊꯣꯛꯑꯦ ꯁꯤꯅꯤ Okay, so how hopeful about koi congress tickets dadi process se kai leinare kari hainari तारीख si matang हंचित फौदा अप्लाई तौरनी अप्लाई तौरगा पुंग अहुम फौदा अदुई मतुंगदा अदुम टिकेट कमिटी फम्मनी अदुदै थोदोकपै अनबा पार्टी की होय पार्टी की हाई कमान की के याबदि संगनी अदु मदुदा कछु अतोप थोदोकपै अनबा लेगनी बा थाजजदे Okay, hopeful koi sui na phangani haibagi asa duni thambiri si adu uja sachanda ko laksaning si yes jajutani so haibiri straight fight oiba yai which is between BJP and the Congress most probably but akoina yengba yari si hanana koi gi oibirum MLA si Trinamool Congress tagi kenoda BJP da changkhibadagi masi lai phibam dina why not Trinamool Congress is dugumba candidate ama thadurpa yabagi masi possibility se kadai bu yam leibage maduga multi pronged fight oiba yabagi khudong chaba leiba jal masi aina phangjaba information haijaba tare ngasi makki newspaper sing pajama tamda akogi androgi MLA Sam Kumar si Trinamool gi hojik president ne hoi ma kendra thongju ma sung thangai ban sidai sida Trinamool gi candidate amam thagat bagi magi plan ama lei ado ngasi si thagat lakadra na khanbani ado so far hojik phawdadi madugi paw si tajade aduga aina khanjama tamda Trinamool gi akogi thongju ma sung thangai ban da ka gi base tasengna Trinamool gi ꯑꯩꯈꯣꯏꯒꯤ ꯀꯦꯗꯔꯗ ꯄꯥꯔꯇꯤꯒꯤ ꯀꯦꯗꯔꯗ ꯑꯗꯨꯃꯥꯏꯅ ꯀꯥꯕ ꯅꯠꯇ ꯃꯥꯜꯂꯦꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯦꯟꯗꯤꯗꯦꯠꯇꯨꯒꯤ ꯃꯁꯛꯇꯨꯗ ꯇꯧꯔꯦ ꯍꯥꯏꯔꯒ ꯀꯥꯈꯤꯕꯅꯤ ꯑꯗꯨꯅ ꯕꯦꯖ ꯋꯥꯔꯀꯔ ꯂꯩꯇꯕꯅꯤꯅ ꯇ꯭ꯔꯤꯅꯥꯃꯨꯜꯒꯤ ꯀꯦꯟꯗꯤꯗꯦꯠ ꯊꯥꯒꯠꯂꯛꯄꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯅꯥꯏ ꯑꯣꯕꯖꯔꯕꯦꯁꯟ ꯑꯣꯏꯅ ꯊꯝꯖꯅꯤꯡꯉꯤ Okay, so possibly we straight fight to dum leiba yai multi prong orga so yes yam kanna thengnagadori bisdi koi BJP or Congress ko oiba yai have a prediction dani ujang thabi si madang ujang laksani si yes mamang da ꯑꯩꯈꯣꯏꯒꯤ ꯖꯥꯅ ꯚꯣꯠ ꯂꯦꯞꯄꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯌꯥꯎꯈꯤꯕ ꯁꯤꯡꯗꯨ ꯅꯠꯇꯕ ꯍꯟꯗꯛ ꯑꯅꯧꯕ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥꯗ ꯚꯣꯠꯁꯦ ꯐꯥꯏꯠ ꯇꯧꯗꯣꯏꯅꯣ ꯀꯔꯝꯕ ꯑꯦꯖꯦꯟꯗꯥꯗ ꯚꯣꯠꯁꯦ ꯊꯥꯗꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯗꯁꯨ ꯑꯩꯈꯣꯏ ꯅꯤꯕꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤ ꯖꯪꯆꯔꯁꯤꯗ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯤ ꯆꯍꯤ 2000ꯒꯤ ꯍꯦꯟꯕꯒꯤ ꯏꯇꯤꯍꯥꯁ ꯂꯩꯕ ꯃꯅꯤꯄꯨꯔꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯑꯆꯧꯕ ꯊ꯭ꯔꯦꯠ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯀꯪꯒ꯭ꯔꯦꯁ ꯃꯊꯟꯗꯅ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯂꯤꯕ ꯁ꯭ꯔꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕ ꯁ꯭ꯔꯤ ꯒꯥꯏꯈꯥꯝ ꯑꯅꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯏꯟꯇꯦꯛ ꯑꯃ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯟꯅꯁꯤ 2002ꯗ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁ ꯒꯃꯦꯟ ꯂꯥꯛꯈꯤꯕꯁꯦ ꯃꯁꯤꯒꯤ ꯕꯦꯁꯤꯁꯁꯤꯗꯅꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯑꯃꯨꯛ ꯔꯤꯀꯣꯜ ꯇꯧꯖꯒꯦ 2011ꯗ ꯖꯨꯟ ꯑꯞꯔꯥꯏꯖꯤꯡ ꯑꯃ ꯊꯣꯛꯈꯤ ꯃꯤ 19 ꯂꯩꯈꯤꯗꯦ ꯃꯗꯨ ꯃꯅꯤꯄꯨꯔꯒꯤ ꯕꯥꯎꯟꯗꯔꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈꯤꯕ ꯄꯣꯠ ꯑꯃꯅꯤ ꯃꯗꯨꯒꯤ ꯍꯦꯛ PR ꯃꯇꯦꯛ ꯑꯃ ꯂꯩꯔꯕ ꯃꯇꯨꯡ ꯏꯂꯦꯛꯁꯟꯗꯨꯗ ꯁ꯭ꯔꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨ ꯀꯪꯒ꯭ꯔꯦꯁꯅ ꯀꯥꯎꯗꯦ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯂꯧꯈꯤꯕꯗꯒꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯁꯤ ꯑꯃꯨꯛ ꯍꯟꯅ ꯒꯃꯦꯟ ꯄꯥꯏꯔꯛꯈꯤꯕꯅꯦꯁꯦ ꯈꯟꯕꯗꯨꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯌꯥꯝ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯌꯥꯝ ꯁꯤꯔꯤꯌꯁꯂꯤ ꯂꯧꯋꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯤꯁ ꯀꯣꯔꯠꯀꯤ ꯀꯔꯤ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯁꯤꯒꯤ ꯄꯤꯄꯜꯒꯤ ꯃꯥꯏꯟ ꯁꯦꯠꯇ ꯂꯩꯔꯤꯁꯦ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯉꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯊꯥꯖꯕꯁꯤꯒꯤꯁꯤꯗ ꯑꯩꯍꯥꯛ ꯚꯣꯠ ꯆꯪꯁꯤꯟꯖꯒꯅꯤ Okay, but ꯑꯩꯈꯣꯏꯅ ꯍꯪꯒꯅ ꯌꯦꯡꯕ ꯌꯥꯕꯗ yes ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯕꯨꯗꯤ ꯑꯩꯈꯣꯏ ꯑꯣꯏꯔꯤ ꯑꯗꯨꯕꯨ yes ꯑꯩꯈꯣꯏꯒꯤ 2000ꯗ INC ꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ex chief minister ꯍꯥꯏꯇꯥꯔꯦ
ꯔꯥꯙꯥꯕꯤꯅꯣꯠ ꯑꯩꯈꯣꯏꯁꯤꯅ ꯀꯥꯈꯤꯕꯗꯒꯤ ꯃꯊꯪ ꯇꯔꯝ ꯑꯍꯨꯝꯂꯛꯁꯤ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯁꯁꯤ ꯀꯥꯕ ꯉꯝꯃꯛꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐꯤꯒꯔꯁꯤ ꯑꯃ ꯎꯔꯤꯕꯅꯤꯅ ꯃꯁꯤꯗꯩꯁꯤꯗ ꯍꯥꯎ ꯌꯨ ꯒꯣꯟ ꯐꯥꯏꯠ ꯕꯦꯛ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁꯁꯤ ꯊꯥꯡꯃꯩꯕꯟꯁꯤꯗ ꯍꯜꯂꯛꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯐꯨꯁꯤ ꯀꯔꯤꯅꯣ ꯑꯣꯏꯕ ꯌꯥꯔꯤꯅꯣ ꯂꯣꯀꯦꯜ ꯏꯁꯨꯁꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯂꯣꯀꯦꯜ ꯏꯁꯨꯁꯤ ꯍꯧꯖꯤꯛ ꯍꯟꯖꯟ ꯍꯟꯖꯟ ꯑꯣꯄꯣꯖꯤꯁꯟꯗ ꯊꯥꯒꯠꯄꯗꯒꯤ ꯉꯁꯤ ISTVꯒꯨꯝꯕ ꯈꯕꯔ ꯏꯝꯄꯦꯛꯀꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯀꯂꯝꯗ ꯊꯥꯏꯃꯟꯒꯤ ꯂꯝꯕꯦꯟ ꯊꯣꯡ ꯐꯔꯦ ꯍꯥꯏꯕ ꯅꯠꯇꯅ ꯑꯦꯛꯆꯨꯑꯦꯜ ꯐꯤꯜꯗꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯉꯁꯤ ꯃꯅꯨꯡ ꯍꯨꯠꯅ ꯍꯥꯏꯅ ꯍꯥꯏꯁꯦ ꯊꯥꯏꯃꯟꯒꯤꯗꯃꯛꯇꯗꯤ ꯃꯅꯨꯡ ꯍꯨꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯃꯄꯥꯟꯗ ꯌꯦꯡꯕꯤꯔ ꯑꯗꯨꯝ ꯚꯥꯞ ꯇꯥꯔꯅꯤ ꯑꯗꯨꯅ ꯃꯅꯨꯡ ꯍꯨꯠꯇ꯭ꯔꯁꯨ ꯊꯥꯏꯃꯟ ꯀꯦꯟꯗ꯭ꯔꯒꯤꯗꯃꯛꯇꯗꯤ ꯕꯥꯏ ꯏꯂꯦꯛꯁꯟꯁꯤꯗ ꯊꯥꯏꯃꯟꯒꯤ ꯂꯝꯕꯤ ꯊꯣꯡ ꯌꯦꯡꯕꯤꯔꯣ ꯂꯝꯕꯦꯟ ꯊꯣꯡ ꯆꯠꯂ ꯍꯦꯛꯇ ꯌꯦꯡꯕꯤꯔꯣ ꯏꯝꯄꯦꯛꯀꯤ ꯀꯥꯡꯕꯨ ꯇꯤꯝ ꯑꯃ ꯊꯥꯕꯤꯔꯣ ꯍꯥꯎꯐꯥ ꯍꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯩ ꯈꯔ ꯁꯦꯝꯕ ꯈꯣꯠꯄ ꯀꯣꯔꯞ ꯀꯟꯗꯛ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯔ ꯍꯧꯋꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯒꯃꯦꯟꯒꯤ ꯄꯣꯂꯤꯁꯤꯅꯤ ꯃꯗꯨꯗꯤ MLA ꯁꯤ ꯂꯩꯇ꯭ꯔ ꯃꯇꯨꯡꯗ ꯁꯦꯝꯕꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯥꯏꯃꯟꯒꯤ ꯂꯝꯕꯦꯟ ꯊꯣꯡꯒꯤ ꯐꯤꯕꯝꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯕ ꯀꯥꯟꯗ ꯑꯗꯨꯝ ꯃꯗꯨ ꯊꯥꯡꯃꯩꯕꯟꯒꯤ ꯑꯣꯄꯣꯖꯤꯁꯟꯗ ꯀꯨꯏꯅ ꯊꯥꯒꯠꯂꯛꯄꯒꯤ ꯃꯍꯥꯎꯁꯦ ꯊꯥꯏꯃꯟ ꯄ꯭ꯔꯖꯥꯅ ꯃꯁꯤ ꯑꯩꯗꯤ ꯐꯦꯗꯞ ꯑꯣꯏꯔꯦꯅ ꯂꯧꯏ ꯑꯗꯨꯅ ꯔꯨꯂꯤꯡꯗ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯔꯒ ꯊꯥꯏꯃꯟꯒꯤ ꯃꯇꯝ ꯑꯃ ꯑꯪꯀꯜ ꯑꯥꯔꯕꯤ ꯍꯣꯏꯅ ꯀꯥꯔꯤꯉꯩꯗ 80s ꯑꯗꯨꯋꯥꯏꯗ ꯀꯥꯔꯝꯕꯗꯨꯅ 87 ꯑꯗꯨꯋꯥꯏꯐꯥꯎꯗ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯕ꯭ꯔꯦꯛ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗꯨꯗ ꯊꯥꯏꯃꯟꯒꯤ ꯂꯝꯕꯦꯟ ꯊꯣꯡꯒꯤ ꯐꯤꯕꯝ ꯊꯥꯏꯃꯟꯒꯤ ꯑꯉꯥꯡ ꯅꯨꯄꯤꯁꯤꯡꯒꯤ ꯊꯕꯛ ꯐꯪꯕꯒꯤ ꯆꯥꯡ ꯌꯥꯝ ꯋꯥꯡꯉꯝꯃꯤ ꯍꯧꯖꯤꯛ ꯌꯥꯝ ꯅꯦꯝꯊꯔꯦ ꯑꯩꯈꯣꯏꯒꯤꯁꯤ ꯍꯧꯖꯤꯛ ꯍꯣꯏ ꯊꯕꯛ ꯍꯥꯞꯀꯅꯤꯅ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯅ ꯄꯩꯁꯥ ꯆꯥꯁꯤꯜꯂꯒ ꯊꯕꯛ ꯍꯥꯞꯄꯤꯗꯕꯗꯨꯅ ꯑꯃꯅꯤ ꯑꯗꯣ ꯑꯗꯣꯝꯗ ꯂꯩꯕꯗꯨꯅ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯦꯝꯊꯈ꯭ꯔꯦ ꯃꯁꯤ ꯆꯥꯡꯁꯦ ꯀꯩꯅꯣꯕ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤ ꯔꯨꯂꯤꯡ ꯁꯥꯏꯠꯇ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯣꯄꯣꯖꯤꯁꯟ ꯁꯨꯝ ꯐꯝꯕ ꯑꯣꯄꯣꯖꯤꯁꯟ ꯁꯨꯝ ꯐꯝꯕ ꯈꯔꯕꯨ ꯐꯔꯝꯃꯤ ꯍꯥꯟꯅꯗꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯑꯣꯏꯔꯝꯃꯤ ꯑꯗꯣ ꯍꯟꯗꯛ ꯀꯥꯔꯤꯕ ꯑꯣꯄꯣꯖꯤꯁꯟꯁꯤꯗꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯅꯤꯡ ꯑꯃꯨꯛ ꯑꯣꯏꯔꯛꯄꯅꯤꯅ ꯊꯥꯡꯃꯩꯕꯟ ꯄ꯭ꯔꯖꯥꯅ ꯑꯣꯄꯣꯖꯤꯁꯟꯗꯤ ꯄꯥꯝꯃꯔꯣꯏꯁꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯊꯥꯖꯖꯕꯅꯤ ꯑꯣꯀꯦ ꯑꯗꯨꯅꯗꯤ ꯌꯦꯁ ꯑꯃꯨꯛ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯔꯨꯂꯤꯡꯗ ꯊꯝꯕꯤꯁꯦ ꯍꯥꯏꯕꯅꯤ ꯌꯦꯁ ꯑꯗꯨꯗꯤ ꯀꯔꯤ ꯄ꯭ꯔꯖꯥꯅ ꯀꯔꯤ ꯃꯦꯟꯗꯦꯠ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯨꯕ ꯌꯥꯗꯦ ꯄ꯭ꯔꯖꯥꯅ ꯂꯦꯞꯄꯤꯒꯗꯕꯅꯤ ꯑꯗ ꯑꯣꯖꯥ ꯁꯔꯗ ꯑꯩꯈꯣꯏ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯂꯦꯛꯁꯟꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤ ꯍꯥꯎ ꯗꯤꯐꯤꯀꯜꯇꯤꯁ ꯀꯌꯥꯝ ꯌꯥꯝꯅ ꯃꯁꯤ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯃꯅ ꯈꯤꯇꯪ ꯗꯥꯏꯁꯦꯛ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯃꯁꯤ ꯊꯥꯏꯕꯟ ꯀꯦꯟꯗ꯭ꯔꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯂꯩꯔꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥꯒꯤ ꯀꯦꯟꯗ꯭ꯔꯁꯤꯡꯁꯤꯗꯤ ꯌꯥꯝ ꯅꯛꯅꯕ ꯑꯃꯒ ꯑꯃꯒꯁꯤ ꯄꯥꯎꯁꯤ ꯏꯐꯥꯎ ꯐꯥꯎꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅ ꯈꯨꯠꯅ ꯂꯥꯝꯅꯕ ꯐꯪꯕ ꯖꯒꯥꯅꯤꯅ ꯑꯩꯈꯣꯏꯅ ꯎꯖꯕ ꯈꯔ ꯑꯗꯨꯝ ꯂꯩꯖꯕꯗ ꯑꯇꯩ ꯀꯦꯟꯗ꯭ꯔꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯊꯣꯡꯖꯨꯒ ꯊꯥꯡꯃꯩꯕꯟꯒ ꯑꯅꯤꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯒꯤ ꯚꯣꯇꯔꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤ ꯌꯥꯝ ꯈꯦꯠꯅꯕ ꯂꯩꯌꯦꯕ ꯑꯃꯅ ꯑꯌꯥꯝꯕ ꯂꯣꯀꯦꯜ ꯃꯦꯟ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯖꯔꯤꯕ ꯂꯩꯀꯥꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯁꯤꯡꯗꯨꯅ ꯑꯌꯥꯝꯕ ꯂꯩꯕ ꯑꯗꯣ ꯊꯥꯡꯃꯩꯕꯟꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯚꯔꯥꯗ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯃꯤ ꯍꯟꯗꯛꯇꯤ ꯈꯔ ꯀꯛꯊꯔꯝꯗꯧ ꯃꯥꯜꯂꯤ ꯑꯗꯩ ꯑꯃꯅ ꯀꯝꯃꯨꯅꯤꯇꯤꯁꯦ ꯃꯈꯜ ꯀꯌꯥ ꯍꯥꯏꯕꯗꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯗꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯀꯕꯨꯏ ꯑꯗꯨꯒ ꯑꯇꯩ ꯀꯥꯡꯂꯨꯞ ꯈꯔ ꯍꯥꯏꯕꯗꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯁꯤꯡꯗꯨ ꯇꯤꯟꯅꯗꯕ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯋꯥꯔꯗ ꯅꯝꯕꯔ 25ꯁꯦ ꯃꯁꯤꯗꯗꯤ ꯕꯖꯥꯔꯒꯤ ꯑꯩꯈꯣꯏ ꯊꯪꯒꯥꯜ ꯕꯖꯥꯔꯣꯝꯒꯤ ꯁꯔꯨꯛꯁꯤꯗꯗꯤ ꯑꯌꯥꯝꯕ ꯂꯩ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯂꯩꯒꯗꯧꯔꯤꯕ ꯃꯥꯒꯤ ꯚꯣꯇꯤꯡ ꯕꯤꯍꯦꯕꯤꯌꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯅ ꯚꯣꯇꯔꯁꯤꯡꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯗꯤꯜ ꯇꯧꯕꯒꯦ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯃꯄꯥꯟꯒꯤ ꯃꯤꯇꯣꯞꯁꯤꯡꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯒꯁꯤꯁꯨ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯍꯥꯏꯖꯔꯤꯕ ꯃꯁꯤ ꯐꯕ ꯐꯠꯇꯕꯩ ꯋꯥ ꯅꯠꯇꯅ ꯐꯦꯛꯆꯨꯑꯦꯜ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯜꯇꯤ ꯀꯝꯃꯨꯅꯤꯇꯤ ꯂꯩꯔꯤꯕ ꯁꯤꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯃꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯅ ꯁꯥꯟꯅꯔꯝꯒꯗꯧꯕ ꯃꯥꯒꯤ ꯔꯣꯜ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯃꯈꯣꯏꯒꯤ ꯃꯊꯧꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯩꯁꯥꯝꯊꯣꯡꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯖꯥꯇꯤꯗꯨꯒꯤ ꯏꯟꯇꯔꯦꯁꯇ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯌꯥꯝ ꯂꯨꯕ ꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯦ ꯈꯔ ꯂꯩꯌꯦꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯔꯕꯗ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯚꯣꯇꯔꯁꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ 15,100 ꯀꯣ 14네ꯕ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯐꯪꯖꯔꯤꯕꯁꯦ ꯃꯁꯤ ꯍꯧꯈꯤꯕ 2012ꯀꯤ ꯁꯤꯗ ꯚꯣꯇꯔꯁꯤ ꯑꯩꯈꯣꯏꯒꯤ 27,215네ꯕ ꯍꯟꯗꯛꯁꯤ ꯍꯟꯊꯔꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯋꯦꯔꯦꯁ ꯊꯣꯡꯖꯨꯗꯗꯤ ꯍꯦꯟꯒꯠꯂꯦꯕ ꯊꯣꯡꯖꯨꯒ ꯊꯥꯡꯃꯩꯕꯟꯒꯁꯤ ꯍꯥꯏꯐꯦꯠ ꯃꯥꯟꯅꯅ ꯆꯠꯄꯅꯤ ꯑꯗꯨ ꯍꯟꯗꯛ ꯍꯟꯊꯔꯛꯏꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯀꯔꯤꯒꯤꯅꯣ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯣꯇꯤꯟꯅ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯈꯟꯖꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯕꯣꯒꯁꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕ꯭ꯔꯥ ꯕꯣꯒꯁ ꯃꯌꯥꯝꯁꯤ ꯌꯥꯎꯔꯒꯗꯤ ꯃꯗꯨꯅ ꯚꯣꯠ ꯀꯥꯅꯕꯒꯤ ꯃꯆꯥꯛꯁꯨ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯁꯤꯒꯨꯝꯕꯒꯁꯨ ꯑꯩ ꯆꯤꯡꯅꯖꯕ ꯂꯩꯀꯣ ꯑꯩ ꯁꯨꯝ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯖꯕ ꯃꯇꯝꯗ ꯑꯗꯨꯅ ꯊꯥꯡꯃꯩꯕꯟꯒꯤ ꯔꯥꯖꯅꯤꯇꯤꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯁꯤ ꯈꯔ ꯌꯥꯝꯕ ꯃꯃꯥꯏ ꯈꯔ ꯌꯥꯝꯗꯕ ꯌꯥꯔꯛꯇꯕ ꯈꯔ ꯂꯩꯌꯦꯅ ꯈꯟꯖꯩ
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤ ꯌꯦꯁ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯅ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯏꯠꯁ ꯅꯣꯠ ꯒꯣꯟ ꯕꯤ ꯏꯖꯤ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗ ꯁꯥꯟꯅꯗꯧꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯕꯨ ꯌꯦꯁ ꯃꯗꯨ ꯍꯥꯏꯔꯤꯕ ꯐꯅ ꯂꯨꯖꯔꯒꯁꯨ ꯀꯔꯤ ꯀꯔꯝꯅ ꯃꯗꯨ ꯊꯦꯡꯅꯔꯒ ꯀꯔꯤ ꯀꯔꯝꯅ ꯃꯗꯨ ꯚꯣꯠꯇꯨ ꯈꯣꯝꯃꯒ ꯀꯥꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯊꯪ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯖꯁꯇꯤꯟ ꯋꯥꯈꯜꯗꯒꯤ ꯇꯥꯃꯤꯟꯅꯒꯅꯤ ꯀꯤꯞ ꯋꯥꯆꯤꯡ ꯃꯅꯨꯡ ꯍꯨꯠꯅ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯈꯤꯒꯦ ꯃꯅꯨꯡ ꯍꯨꯠꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯦꯁ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯔꯆꯟꯗ꯭ꯔꯅ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝ ꯐꯖꯕ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃ ꯇꯧꯕꯤꯈ꯭ꯔꯦ ꯊꯥꯡꯃꯩꯕꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯑꯦꯊꯅꯤꯛꯅ ꯂꯩꯕ ꯑꯗꯨ ꯃꯜꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗ꯭ꯔꯅꯤ ꯍꯥꯏꯗꯅ ꯑꯗ ꯃꯁꯤ ꯑꯩ ꯇꯆ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥꯗꯤ ꯑꯩ ꯈꯪꯗꯦ ꯕꯠ ꯌꯦꯁ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯅꯝꯕꯔ 25 ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯕꯖꯥꯔ ꯑꯦꯔꯤꯌꯥꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯟ ꯃꯅꯤꯄꯨꯔꯤꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯄꯟꯗ꯭ꯔꯒꯁꯨ ꯃꯁꯤꯗ how big role it is going to play ꯍꯥꯏꯗꯨ ꯇꯥꯔꯦ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯗ ꯀꯃꯥꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯄꯦꯅꯤꯇ꯭ꯔꯦꯠ ꯇꯧꯔꯒ ꯅꯤꯗꯔ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯨ ꯀꯥꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡ ꯄ꯭ꯂꯁ ꯄ꯭ꯔꯖꯥꯒꯤ ꯁꯦꯟꯇꯤꯃꯦꯟꯠ ꯏꯐ ꯌꯨ ꯂꯨꯛ ꯑꯦꯠ ꯗ ꯂꯥꯔꯖꯔ ꯄꯤꯛꯆꯔ ꯃꯁꯤ ꯁꯣꯛꯇꯅꯕꯒꯤꯁꯨ ꯀꯔꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯇꯧꯕ ꯌꯥꯗꯣꯏꯅꯣ ꯃꯁꯤꯗ ꯕꯣꯊ ꯀꯦꯟꯗꯤꯗꯦꯠ ꯑꯃꯈꯛꯀꯤ ꯋꯥ ꯅꯠꯇꯕ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯅꯤ ꯀꯩꯅꯣ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯇꯧꯗꯣꯏꯁꯦ ꯚꯣꯠ ꯍꯟꯊꯈꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯇꯥꯃꯣꯁꯨ ꯇꯥꯛꯄꯤꯗꯨꯉꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯔꯦꯟꯇ ꯀꯩꯗ ꯂꯩꯕ ꯃꯤꯁꯦ ꯌꯥꯝ ꯌꯥꯎꯕ ꯑꯗꯨ ꯁꯤꯞ ꯇꯧꯈꯤ ꯇꯥꯔꯗꯤ ꯃꯁꯥꯅ ꯚꯣꯠꯇꯣ ꯑꯗꯨꯝ ꯃꯁꯥꯅ ꯑꯇꯣꯞꯄ ꯑꯦꯔꯤꯌꯥ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏ ꯍꯧꯈꯤꯕ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯀꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯈꯪꯕꯤꯗꯨꯉꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯏꯐꯦꯛ ꯇꯧꯔꯤꯁꯤ ꯊꯥꯏꯃꯟ ꯀꯦꯟꯗ꯭ꯔꯗꯅꯤ ꯁꯤꯒꯤ ꯅꯟ ꯃꯅꯤꯄꯨꯔꯤꯁꯤꯡ ꯌꯥꯝ ꯂꯩꯕꯅꯤ나 ꯃꯁꯤ ꯂꯩꯔꯝꯕ ꯃꯌꯥꯝꯁꯤ ꯆꯠꯈ꯭ꯔꯒ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯀꯥꯡꯕꯨ ꯑꯃꯅ ꯍꯥꯏꯈꯤꯕꯗꯒꯤꯗꯤ ꯗꯨꯀꯥꯟꯒ ꯂꯣꯟꯁꯤꯟꯕꯤ ꯇꯧꯗꯣꯏꯗꯤ ꯃꯣꯏꯁꯤ ꯑꯇꯣꯞꯄ ꯃꯥꯏ ꯃꯥꯏ ꯂꯝꯗ ꯍꯟꯈꯤ ꯃꯇꯝꯗꯅꯤ ꯃꯗꯨꯗꯩ ꯄꯥꯄꯨ ꯌꯥꯗꯕꯅꯒ ꯏꯔꯞ ꯇꯧꯔꯛꯇꯅ ꯃꯗꯨ ꯇꯥꯏꯁꯟꯅ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝ ꯆꯪꯈꯤ ꯁꯤ ꯊꯥꯏꯃꯟꯒꯤ ꯀꯦꯟꯗ꯭ꯔꯁꯤ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕ ꯊꯥꯡꯃꯩꯕꯟ ꯕꯖꯥꯔ ꯑꯦꯔꯤꯌꯥ ꯅꯥꯄꯥꯜ ꯑꯦꯔꯤꯌꯥ ꯁ꯭ꯋꯥꯏꯒꯤ ꯕꯦꯜꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯁꯤ ꯀꯩꯅꯣꯅ ꯄꯤꯄꯜꯁꯤꯡꯗꯨꯅꯗꯤ ꯂꯩꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯀꯥꯡꯕꯨꯁꯤꯡꯅ ꯃꯥꯒꯤꯗꯨ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯁꯦꯛꯁꯟ ꯈꯔ ꯏꯟꯁꯤꯜꯂꯒ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯏꯕ ꯏꯄꯤ ꯁꯦꯟꯇꯔꯁꯤ ꯑꯣꯏꯔ ꯊꯣꯛꯂꯛꯏꯁꯤ ꯑꯗꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅ ꯃꯈꯣꯏꯅ ꯂꯩꯅꯤꯡꯉꯛꯇꯕꯗꯒꯤ ꯊꯥꯗꯣꯛꯑ ꯆꯠꯈꯤꯕ ꯇꯥꯔꯗꯤ ꯃꯁꯥꯅ ꯚꯣꯇꯔ ꯂꯤꯁꯇꯨ ꯑꯃꯨꯛ ꯍꯟꯅ ꯁꯔꯚꯦ ꯇꯧꯕ ꯃꯇꯝꯗ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯀꯛꯂꯛꯄ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯥꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯀꯥꯟꯗ ꯚꯣꯇꯔꯁꯤ ꯂꯧꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯅꯅꯤ ꯚꯣꯇꯔꯁ ꯍꯟꯊꯔꯛꯏꯁꯤ ꯑꯗꯣ ꯍꯟꯊꯔꯛꯄꯗꯨꯅ ꯆꯞ ꯆꯥꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯍꯟꯊꯈꯤ ꯍꯥꯏꯕꯗꯨꯃꯛꯇꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯂꯩꯇꯕꯅꯤꯅ ꯑꯗꯣ ꯍꯟꯊꯔꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯂꯩꯔꯤꯕ ꯊꯥꯏꯃꯟꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯗꯨ ꯀꯝꯄꯣꯖꯤꯁꯟꯗꯨ ꯆꯦꯟꯖ ꯇꯧꯕꯗꯤ ꯄꯨꯔꯥꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯗꯤꯁꯥꯏꯗꯤꯡ ꯐꯦꯛꯇꯔꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯒꯤꯁꯨ ꯚꯣꯠ ꯌꯥꯝ ꯌꯥꯝꯃꯤ 2700ꯀꯨꯝꯕꯒꯤ ꯃꯊꯛꯇ ꯚꯣꯇꯔꯁꯤ ꯂꯩ ꯅꯟ ꯃꯅꯤꯄꯨꯔꯤꯁꯨ ꯃꯣꯔ ꯗꯦꯟ 3000ꯒꯨꯝꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯅꯤꯌꯔ ꯑꯕꯥꯎꯠ ꯑꯗꯥꯏ ꯂꯩꯔꯝꯒꯅꯤ ꯃꯣꯏꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯗꯨꯗ ꯖꯥꯠ ꯈꯨꯗꯤꯡꯃꯛꯀꯤ ꯁꯨꯔꯦ ꯑꯗꯨꯅ ꯊꯥꯏꯃꯟꯒꯤꯗꯤ ꯃꯗꯨꯗ ꯀꯩꯁꯨ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯄꯤꯛꯆꯔ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯝ ꯂꯥꯛꯏ ꯀꯩꯅꯣ ꯃꯁꯤꯗ ꯑꯗꯨꯝ ꯃꯁꯤꯅꯁꯨꯅꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯁꯨꯝ ꯍꯦꯛ ꯀꯥꯕ ꯉꯝꯃꯝꯕꯒꯤ ꯃꯔꯝꯁꯦ ꯑꯗꯨꯅ ꯈꯔ ꯃꯗꯥꯏ ꯋꯥꯏꯗꯨꯗ ꯈꯔ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯗ ꯃꯣꯏꯁꯦ ꯚꯣꯠ ꯄꯤꯅꯤꯡꯉꯦꯕ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯚꯣꯠ ꯄꯤꯕꯗꯨꯅ ꯍꯥꯟꯅꯗꯒꯤ ꯁꯨꯝ ꯀꯥ ꯂꯥꯛꯄꯅꯤ ꯑꯗꯣ ꯇꯥꯃꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯁꯤ ꯕꯖꯥꯔꯗꯩꯁꯨ ꯏꯅꯥꯎ ꯑꯃ ꯚꯣꯠ ꯂꯦꯞꯁꯟꯕ ꯕꯖꯥꯔꯒꯤ ꯀꯪꯒ꯭ꯔꯦꯁꯅ ꯐꯪꯗꯧꯕ ꯚꯣꯠꯇꯨ ꯃꯥꯅ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯒꯨꯝꯕ ꯑꯗꯨꯋꯥꯏꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯅ ꯑꯗꯨꯋꯥꯏꯗꯨ ꯍꯟꯗꯛꯇꯤ ꯂꯩꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯅ Okay, but what about ꯑꯩꯈꯣꯏꯒꯤ anti incumbent factor ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯨꯂꯤꯡꯁꯤ for last 3 terms 15 years ꯁꯨꯔꯛꯀꯗꯧꯔꯕꯅꯤ ꯄꯥꯏꯈꯠꯂꯛꯏꯁꯤ ꯑꯗꯣ ꯊꯥꯡꯃꯩꯕꯟꯒꯤ ꯄ꯭ꯔꯖꯥꯅ in particular or ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ this timeꯗꯤ ꯑꯩꯈꯣꯏ ꯃꯁꯤ ruling oppositionꯒꯤ ꯊꯝꯗꯕꯤꯗ ꯀꯣꯡꯒ꯭ꯔꯦꯁꯁꯤ ꯈꯤꯔꯦ ꯀ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯐꯦꯛꯇꯔ ꯈꯇꯪ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯍꯧꯖꯤꯛ ꯑꯗꯨꯝꯕ ꯑꯝꯇ ꯊꯥꯏꯃꯟꯗ ꯂꯩꯇꯦ ꯃꯔꯝꯗꯤ ꯊꯥꯏꯃꯟꯗꯗꯤ ꯍꯧꯖꯤꯛ ꯒꯃꯦꯟ ꯀꯩꯅꯣꯗ ꯃꯤꯍꯨꯠ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯥꯛꯑꯦ ꯊꯥꯏꯃꯟꯒꯤ ꯍꯦꯛ ꯀꯦꯟꯗ꯭ꯔꯒ ꯀꯩꯅꯣ ꯂꯣꯟꯅꯕꯗ ꯂꯩꯕꯅꯤ ꯕꯖꯥꯔꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯗꯤꯕꯂꯞ ꯇꯧꯔꯤꯕ ꯃꯌꯥꯝ ꯀꯩꯀꯩ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯃꯗꯨꯒꯤ ꯑꯗꯨꯝ ꯃꯃꯤ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯁꯤꯗꯩꯁꯤꯗ ꯃꯗꯨꯅ ꯀꯩꯁꯨ ꯌꯥꯝꯅ ꯆꯩꯐꯨꯁꯤ ꯄꯤꯔꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣꯕꯨ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯊꯥꯏꯃꯟꯗꯁꯨ ꯃꯃꯤꯁꯤ ꯑꯗꯨꯝ ꯂꯥꯛꯑꯦ ꯃꯃꯤ ꯑꯗꯨꯝ ꯇꯥꯔꯛꯑꯦꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨꯗꯤ ꯆꯩꯐꯨꯗꯨꯗꯤ ꯑꯦꯟꯇꯤ ꯏꯟꯀꯝꯕꯦꯟꯁꯤ ꯀꯩꯁꯨ ꯌꯥꯝ ꯂꯩꯔꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯒꯃꯦꯟꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯃꯌꯥꯝꯅ ꯃꯥꯟꯗꯕ ꯃꯌꯥꯝ ꯑꯃ ꯁꯦ ꯏꯟꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯀꯤ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯉꯝꯃꯝꯃꯔꯣꯏꯅ ꯈꯜꯂꯝꯕꯅꯤ ꯁꯣꯂꯨꯁꯟ ꯂꯩꯔꯔꯣꯏ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯖꯅ ꯄꯣꯔꯛꯇꯨꯅ ꯇꯦꯕꯜꯗ ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯔꯛꯇꯨꯅ ꯄꯨꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯉꯁꯤꯐꯥꯎꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯃꯗꯤ ꯊꯥꯏꯃꯟ ꯄ꯭ꯔꯖꯥꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯔꯤꯅ ꯑꯩꯈꯣꯏ ꯂꯧꯖꯩ Okay, ꯊꯥꯖꯕꯤꯒꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯃꯦꯟꯗꯦꯠꯇꯨ ꯀꯣꯡꯒ꯭ꯔꯦꯁꯇ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯦ ꯑꯗ ꯑꯣꯖꯥ ꯁꯔꯆꯟꯗ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯍꯣꯏ ꯀꯦꯟꯗꯤꯗꯦꯠꯄꯨꯗꯤ ꯑꯣꯏꯕ ꯌꯥꯕꯕꯨꯗꯤ ꯌꯥꯎꯕꯤꯔꯤ ꯕꯠ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤꯁꯤ ꯑꯝꯇꯪ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯕꯤ ꯖꯦ ꯄꯤꯗ ꯑꯣꯏꯔꯛꯄ ꯌꯥꯗꯧꯔꯤꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯐꯤꯕꯝ ꯂꯨꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ
थांगलबन केंद्रदगी बोचु कारमबा कोई वेटरान कोई ओजा मैंने भोट लेरी बीजेपी दा अदगी रिसेंटली हाई तारे कोई एक्स चीफ मिनिस्टर ओजा कोई राधाबिन कोई जमसु बीजेपी दा यावरे हाइबगी अमसु लेरी अनदर थिंग इज यस कोई तामो जोई किशन शु बीजेपी दा यावरबनिना मसदेस दा कोई बीजेपी मनुंगी करिगुंबा मा थोलकप याबगी चांस उबिब्रा ओजा कामा येंग यमसे हजिक थावैबंद येंग मियेंगसे भोट लेप याबा लेपचनिंगबा अदुगा राजनीति तब मीदी याम लेयेबा हजिकसे मसक लाइबा मीसु याम लेय अदु मियाम हजिक उरिसी आइगी वाना चदेको जोटिन वाई खोम कांग्रेस की सिगा हानगी एमएलए ओरमिबा जोय किशनगा अनीसी ओइना उइयेबा मियाम कनोदा मियाम नो उरिसी आइसु दुम उबदा अदुना हजिक लाकदोरि सिदा कैंडिडेट है सूम मांगोन फमेर मांगोन जाओ सूम आई भोट लेप याई गाय सूम तौरगदी मियाम कई थाजर वाक तब चंगे हाजरीब अदुना वाक तौरीब मियोय अनीसे अमोगेयो कांग्रेस की लेपकनेना तौरीब कोई मांग लेरिबा जोटिन अदुगा अखोई ngasiदी लाक्ट्रे अखोई जॉय किशन बीजेपी दा लेपकने तौरिसे अनी सिनेबा अदा हाइरिबसिदा बीजेपी दा अखोई अखोई कनोनेना तौरीबा यामना चावना लेरमिबा चीफ मिनिस्टर ओरमिबा राधाबिनो से मा हंदक तनेबा चंगिसे जॉय किशनना हानख्रे संबा अदुना जॉय किशनना हंदकी माना डिस्क्वालिफिकेशन की मतंग से लुखोईदौना अपील का तौना खोटना तौरगा तौदबसे चांस खंजेब खंजेदी बीजेपी की आद लाइब सेंटर की लेरिब फिल्म से बीजेपी से मैरा चमना थी बीजेपी कैंडिडेट से वारंब मोय सलौं थोरगा बीजेपी की काब याब कैंडिडेट गाय थोरपसीदा खरा मियामना ओ मा का ओरदी गायना थाजबसु दुम लेयब मरम अदुना हजिक राधाबिनो ना चंगा टिकेट तानाबादी माई राइटनी पीबसु याइको सेंटर ना खंगदे मा खंगदे अदुगा हजिक मक्ता आरबी ना राधाबिनो ना याम कन्न वाक तौना पार्टी की टिकेट लौगनी हैबिसु ममुंग खलमबदी याइ मपानदी थोरकते अदुगा बोरोसु अखोगी हाना कारंबदगी मागी मारनाई की फिल्म लेरमगदरा खोलोइद्रा मा थुदोकना वाक तौब उदे अदुना मोय अनीना जॉय किशन सपोर्ट तौदोरिब्रा नत्रगना मोय अनी की करी लालोंग ओइदोरिमनो सिमदी मोगी इंटरनल कनो ओइरे कोना हाइरुम ngамदे अदुना हजिक फाउददी मयामना उरिबसे जॉय किशन सोइदना बीजेपी दा लेपक याय हैबसे मसिमदी नोटिसबुदी थोक्ट्रिको अदु माना दुम खंजै ओजा की कई मोले कनाना थोलप याय कना गे हेन फाइट तोनी ओजाना ताकपीबदुदा एक कंतादिक तौबोंती नते बीजेपी यावदे आरबी हाली जॉय किशन दगी ओके ऑनलाइन द मिंचन गिमसे आरबी की हम कुइरे मा बिफोर एमपी इलेक्शन ममांगदगी अंकल आरबी सी बीजेपी यावरनी एसी अदुम खoi तारबनी अदुगी अदुम तौरबनी अदु मयामना हंदक त खबर थोरपदुदा एजुकेशन हाना यावे हाइबे वानी अदु एजुकेशन ना मद मालिसे मरम कई हुजि पाइ ओयो प्रेसिडेंट एजुकेशन फेवर तौबा अदु खकी वानी अदु अंकल आरबी ना यावदी हम हाले ओके अदो करम मनदी हेना कोई इन केस टिकेट से तानरेन लो मतंदा ओजाई वखनदी एज ए कांग्रेस कैंडिडेट बीजेपी की ओपिनियन अमा आइबु मोट पिओ से अदु मै अरुबो ओइनी मदु इन पिरोगा इन मदु आइ पोलिटिकल माइलेज लौन ने मीन हारकने अदा दai मोट पिनिंग दे अदु ngasi बीजेपी की मनुंग द लाइबो फाइट से याम क्लियर ओरे याम डिवीजन सब डिवीजन अम लेरे सिम क्लियर ओरे मरम दी आइ थाइमन द लेजबनी एन वोट लेप्सर द कांग्रेस पार्टी यावजरगा सु कोदोंगा मीदा कोइ जनरल सेक्रेटरी कोइ पाटिल लाखरे मणिपुर इंचार्ज अदुगी मतुंग नुमित खरने मतुंग द मुक्सु राम माधव भाइबा मसु लाखरे मदु मक्ता मखोगी बीजेपी की अपुनबा जनरल सेक्रेटरी प्रेसिडेंट लाको मतमदुदा बीजेपी यावरिबो लीडर अनी से अखोइना मसक उखिते ओके अपुनबा प्लेटफॉर्म द उदे अदुना मखोगी डिवीजन से याम साबोय से अखोइना मदु साबोयना लौ याय ओके बट अथाइ द कोई करी एडवांटेज लौ लयन लौ दरिबो जाके बीजेपी मनुंग द खानरदी मदु के एडवांटेज कांग्रेस ना फंबम थोइना ओके ऑलराइट मथाइ द कोइन लक्सनिंग जी जा नसाई हाइबी की हाना पालमीबा एमएलए से मतिक चादबदगी डिस्क्वालिफाइड ताइदना प्रजा कोई थांगै प्रजा सी वा हले अमुक वोट से हलन दौरे हाबा ओजागी ओपिनियन अमा थंबी की प्लस ओजाना कोई डेवलपमेंट पोरकनी पाना तौदब थबक क्या अमा तौरकनी हाइसी व्हिच आई थिंक हाइ तारिको ममांगी वोट ममांगी अनी दुदसु हाइरिबा सेम प्रॉमिस अदुम लई बिरमगद्रा न खंजै अदुदा कोइना प्रजा न येंबा यारे सी अदुम हाइ लैरबनी मसिदि अदुम अनौब नते हाइबसी सोरुम हंगमगद्रा न खली अदा कोइना प्रजा द करी अनौब करी खुदुल पोर करी पुथोपिनि के करी मायोंद येंबा यागे जमसी
ꯃꯁꯤ ꯍꯧꯖꯤꯛꯀꯤꯁꯤ ꯆꯨꯝꯃꯤ ꯑꯗꯨ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯕ ꯌꯧꯗꯗꯅꯅꯤ ꯑꯍꯥꯟꯕ ꯂꯦꯞꯄꯩ 3,000ꯀꯤ ꯃꯌꯥꯗ ꯐꯪꯉꯦ ꯑꯗꯩ ꯑꯃꯨꯛꯃꯗꯨ ꯍꯥꯏꯗꯅ ꯈꯔ ꯑꯃꯨꯛ ꯆꯪꯁꯤꯜꯂꯦ 3,000 ꯃꯌꯥꯃꯨꯛ ꯐꯪꯉꯦ 1,000ꯒꯨꯝꯕ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯁꯨ ꯀꯥꯗ꯭ꯔꯦ ꯑꯗꯨꯅ ꯍꯟꯗꯛ ꯑꯃꯨꯛ ꯍꯥꯏꯗꯅ ꯌꯦꯡꯉꯒꯗꯤ ꯑꯩꯈꯣꯏ ꯀꯥꯅꯤ ꯍꯥꯏꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯊꯝꯃꯤꯁꯤ ꯃꯔꯝꯗꯤ ꯄ꯭ꯔꯖꯥꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠꯁꯤ ꯈꯪꯕꯤꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯛꯑꯦ ꯁꯤꯅꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ MLA ꯑꯣꯏꯔꯝꯕꯒꯤ ꯃꯦꯆꯨꯔꯤꯇꯤ ꯁꯣ ꯇꯧꯗ꯭ꯔꯦ ꯀꯩꯅꯣꯝ ꯉꯥꯡꯅꯔꯛꯄ ꯃꯇꯝꯗ ꯑꯦꯅꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯅ ꯂꯥꯟꯅ ꯍꯥꯏꯖꯅꯕ ꯍꯣꯠꯅꯔꯦ ꯑꯔꯥꯟꯕ ꯈꯛꯇꯪ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯕꯤꯐꯨꯜ ꯇꯧꯔꯒ ꯊꯥꯏꯃꯟ ꯄ꯭ꯔꯖꯥꯁꯤ ꯕꯤꯐꯨꯜ ꯇꯧꯔꯒ ꯀꯦꯔꯤ ꯇꯧꯅ ꯍꯣꯠꯅꯔꯦ ꯃꯥ ꯃꯗꯨ ꯀꯩꯁꯨ ꯃꯥꯏ ꯄꯥꯛꯑꯣꯏ ꯑꯍꯥꯟꯕ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯅꯤꯔꯛꯇꯤ ꯃꯥꯏ ꯄꯥꯛꯑꯣꯏ ꯃꯔꯝꯗꯤ ꯀꯩꯅꯣ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯤꯁꯤ ꯁ꯭ꯄꯤꯀꯔꯗ ꯇꯥꯏꯁꯜꯂꯦ ꯃꯤꯒꯤ ꯑꯥꯏꯟꯗ ꯇꯧꯖꯕ ꯄꯣꯠꯇꯨ ꯁ꯭ꯄꯤꯀꯔꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯄꯥꯔꯇꯤ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯔꯝꯗ꯭ꯔꯒꯕꯨ ꯁ꯭ꯄꯤꯀꯔꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯁꯣꯏꯕꯗꯨ ꯂꯩꯇꯧꯔꯤꯅꯦꯕ ꯑꯁꯣꯏꯕ ꯂꯩꯗꯅ ꯗꯦꯟ ꯑꯩꯁꯦ ꯃꯤ ꯑꯣꯏꯅ ꯌꯦꯡꯉꯒꯁꯨ ꯇ꯭ꯔꯤꯅꯥꯃꯣꯜꯅ ꯇꯤꯀꯦꯠ ꯄꯤꯔꯦ ꯀꯪꯒ꯭ꯔꯦꯁ ꯇꯤꯀꯦꯠ ꯇꯥꯟꯅꯔꯝꯃꯤ ꯃꯥ ꯑꯩꯒ ꯃꯥꯒ ꯇꯤꯀꯦꯠ ꯇꯥꯟꯅꯔꯝꯃꯤ ꯇꯤꯀꯦꯠ ꯐꯪꯗ꯭ꯔ ꯃꯇꯨꯡꯗ ꯃꯥ ꯇ꯭ꯔꯤꯅꯥꯃꯣꯜꯗ ꯆꯦꯟꯈ꯭ꯔꯦ ꯇ꯭ꯔꯤꯅꯥꯃꯣꯜ ꯆꯦꯟꯈ꯭ꯔꯀꯥꯟꯗ ꯇ꯭ꯔꯤꯅꯥꯃꯣꯜꯗꯒꯤ ꯃꯝꯇꯥꯗ ꯈꯨꯔꯨꯝꯃꯨꯔꯦ ꯇꯤꯀꯦꯠ ꯂꯧꯔꯦ ꯃꯝꯇꯥꯅ ꯇꯤꯀꯦꯠꯁꯨ ꯄꯤꯔꯦ ꯚꯣꯠꯁꯨ ꯄꯤꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯄꯤꯔꯦ ꯚꯣꯠ ꯀꯥꯍꯜꯂꯀꯥꯟꯗ ꯁꯦ ꯕꯦꯡꯒꯣꯂꯤ ꯚꯣꯠ ꯂꯣꯏꯅꯃꯛ ꯃꯥꯡꯗ ꯃꯦꯛꯁꯤꯃꯝ ꯖꯣꯏꯀꯤꯁꯟꯗ ꯊꯥꯗꯔꯤꯈꯤꯕꯅꯤ ꯀꯩꯅꯣ ꯃꯝꯇꯥꯅ ꯃꯥꯒꯤ ꯃꯥꯏ ꯄꯋꯥꯔꯗꯨ ꯁꯤꯖꯤꯟꯅꯔꯛꯇꯅ ꯕꯦꯡꯒꯣꯂꯤ ꯚꯣꯠ ꯌꯥꯝ ꯂꯩ ꯕꯖꯥꯔꯗ ꯑꯗꯨꯒꯤ ꯚꯣꯠ ꯃꯌꯥꯝꯗꯣ ꯂꯧꯗꯅ ꯚꯣꯠ ꯀꯥꯔꯀꯥꯟꯗ ꯍꯦꯛ ꯀꯥꯕꯒ ꯃꯤꯒꯤ ꯄꯥꯔꯇꯤꯗꯨ ꯊꯨꯒꯥꯏꯒꯦ ꯍꯥꯏꯔꯨꯔꯗꯤ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤꯗꯤ ꯃꯪꯉꯝ ꯂꯩꯌꯦꯕ ꯀꯔꯝꯕ ꯃꯪ ꯂꯩ ꯁ꯭ꯇꯦꯠ 4ꯗ ꯃꯥꯒꯤ ꯚꯣꯠ ꯕꯦꯡꯛꯁꯤ ꯐꯖꯅ ꯐꯪꯀꯥꯟꯗ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯣꯏꯒꯦꯕ ꯃꯪꯉꯝ ꯂꯩꯌꯦꯕ ꯃꯗꯨ ꯃꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯅ ꯄꯥꯔꯇꯤ ꯊꯨꯒꯥꯏꯔꯨꯔꯒꯗꯤ ꯃꯁꯥꯅ ꯉꯁꯥꯏꯒꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯍꯥꯏꯗꯨ ꯁꯣ ꯇꯧꯔꯦꯗꯅ ꯑꯗꯨꯅ ꯃꯝꯇꯥꯅ ꯁꯥꯎꯔꯛꯄꯩ ꯋꯥꯅꯦꯕ ꯀꯅꯥꯝꯇꯅ ꯃꯁꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧ ꯑꯗꯣ ꯉꯝꯕ ꯍꯥꯏꯔꯤꯁꯤ ꯑꯣꯖꯥꯒꯤ ꯁꯨꯝ ꯋꯥꯈꯜꯂꯣꯟꯗꯒ ꯊꯥꯡꯃꯩꯕꯟ ꯄ꯭ꯔꯖꯥꯅ ꯃꯁꯤ ꯀꯗꯥꯏꯐꯥꯎ ꯑꯦꯛꯁꯦꯞ ꯇꯧꯔꯒꯦ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯑꯣꯖꯥꯅ ꯀ꯭ꯂꯦꯝ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤ ꯔꯥꯖꯅꯤꯇꯤꯁꯤꯗꯤ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯋꯥꯔꯅꯤꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯖꯥꯅ ꯈꯪꯕꯤꯔꯒꯗꯤ ꯄ꯭ꯔꯖꯥꯒꯤ ꯍꯥꯔꯠꯇ ꯁꯣꯏꯅ ꯌꯧꯅꯤꯅ ꯃꯔꯝꯗꯤ ꯃꯝꯇꯥ ꯕꯦꯅꯔꯖꯤꯅ ꯉꯁꯥꯏꯒꯤ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯀꯦꯟꯗꯤꯗꯦꯠ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯁꯨ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯃꯤ ꯑꯣꯏꯔꯝꯕ ꯑꯃ ꯄꯥꯔꯇꯤ ꯊꯨꯒꯥꯏꯈꯤꯕꯗꯨꯒꯤ ꯄꯔꯥ ꯇꯝꯕꯤꯒꯦꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦꯕ ꯑꯩꯗꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯊꯥꯏꯃꯟꯗꯗꯤ ꯇ꯭ꯔꯤꯅꯥꯃꯣꯜꯒꯤ ꯑꯆꯧꯕ ꯕꯦꯖꯤ ꯂꯩꯇꯦꯕ ꯑꯣꯖꯥ ꯁꯥꯔꯅ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯗꯨꯅꯦꯕ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤ ꯑꯅꯤ BJP ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯔꯛꯇ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛꯀꯤ ꯉꯁꯥꯏꯒꯤ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯥꯅ ꯍꯣꯠꯅꯔꯨꯕꯗꯨꯒ ꯀꯥꯔꯤꯕ ꯃꯤꯍꯨꯠꯇꯨꯅ ꯄꯥꯔꯇꯤ ꯊꯨꯒꯥꯏꯅ ꯍꯣꯠꯅꯔꯛꯄꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯃꯗꯨꯒꯤ ꯀꯩꯅꯣꯝ ꯑꯃ ꯇꯧꯅꯕꯒꯤ ꯃꯥꯒꯤ ꯀꯦꯟꯗꯤꯗꯦꯠꯇꯨ ꯁꯦꯠ ꯑꯞ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯟꯗꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏꯒꯤ ꯌꯦꯁ ꯑꯣꯖꯥꯅꯗꯤ ꯑꯣꯖꯥ ꯍꯥꯏꯐꯦꯠ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯕꯅꯗꯤ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯣꯀꯦꯜ ꯏꯁꯨꯁ ꯀꯔꯤꯗ ꯕꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯚꯣꯠꯁꯤ ꯈꯣꯝꯕꯤꯕ ꯌꯥꯒꯦ ꯑꯣꯔ ꯏꯅꯥꯗꯔ ꯀ꯭ꯋꯦꯁꯟ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯑꯝꯗ ꯍꯪꯉꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟ ꯄ꯭ꯔꯖꯥꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯍꯥꯟꯅꯒꯤ MLAꯁꯤꯅ ꯈꯪꯕꯤꯗꯕꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯣꯖꯥꯅ ꯇꯧꯕꯤꯒꯦꯅ ꯈꯜꯂꯤꯁꯦ ꯏꯟ ꯀꯦꯁ ꯀꯥꯔꯒꯗꯤ ꯀꯔꯤ ꯀꯩꯅꯣ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯍꯥꯏꯂꯥꯏꯠ ꯇꯧꯕꯤꯔꯝꯃꯨ MLA ꯐꯟꯒꯤ ꯊꯤꯀꯥꯗꯥꯔ ꯑꯣꯏꯕ ꯇꯣꯛꯅꯕ ꯇꯥꯔꯦ ꯑꯩꯈꯣꯏ MLA ꯐꯟꯒꯤ ꯂꯨꯄꯥ ꯀꯔꯣꯔ ꯑꯃꯒꯤ ꯊꯤꯀꯥꯗꯥꯔ ꯑꯣꯏꯔꯦ ꯊꯥꯏꯕꯟꯒꯤ MLAꯅ ꯃꯁꯤ ꯃꯌꯥꯝꯁꯤꯃ ꯂꯩ ꯃꯁꯤ ꯄ꯭ꯔꯖꯥꯗ ꯐꯖꯅ ꯁꯤꯟꯅꯊꯣꯛꯀꯗꯕꯅꯤ ꯍꯥꯟꯅꯁꯨ ꯋꯥꯁꯛꯈꯤꯕꯅꯤ ꯃꯁꯥ ꯌꯥꯎꯔꯝꯃꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ ꯉꯁꯤ ꯉꯥꯡꯅꯔꯤꯁꯦ ꯑꯩꯗꯤ ꯂꯥꯛꯀꯅꯤꯅ ꯑꯁꯥ ꯇꯧꯖꯕꯅꯦ ꯑꯗꯨ ꯅꯠꯂꯝꯗ꯭ꯔꯒꯗꯤ ꯑꯩ ꯏꯚꯟ ꯂꯥꯛꯑꯝꯗꯕ ꯌꯥꯕꯅꯦ ꯑꯗꯨ ꯃꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯂꯥꯛꯑꯀꯥꯟꯗ ꯂꯥꯁꯇꯗꯤ ꯃꯥ ꯂꯥꯛꯑꯝꯗ꯭ꯔꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯑꯩꯁꯨ ꯍꯥꯟꯅꯗꯩꯁꯨ ꯍꯥꯏ ꯂꯩꯔꯦ ꯑꯣꯄꯟ ꯗꯤꯕꯦꯠ ꯑꯃ ꯇꯧꯁꯤ ꯐꯖꯅ ꯏꯁꯨꯁ 4ꯗ ꯊꯥꯏꯃꯟꯒꯤ ꯂꯝꯕꯦꯟ ꯊꯣꯡ ꯊꯥꯏꯃꯟꯒꯤ PDS ꯑꯥꯏꯇꯦꯝ ꯊꯥꯡꯃꯩꯕꯟꯒꯤ ꯏꯁꯤꯡꯒꯤ ꯃꯔꯝ ꯑꯃꯗꯤ MLA ꯐꯟꯁꯤꯗ ꯑꯣꯄꯟ ꯗꯤꯕꯦꯠ ꯑꯃ ꯇꯧꯁꯤ ꯃꯁꯤꯗ ꯅꯪꯅ ꯉꯝꯃꯒꯗꯤ ꯅꯪꯁꯦ ꯚꯣꯠꯁꯦ ꯂꯦꯞꯆꯈ꯭ꯔꯣ ꯑꯩ ꯇꯣꯛꯐꯥꯎ ꯇꯣꯛꯄꯤꯔꯒꯦ ꯍꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯗꯤ ꯃꯁꯤ ꯑꯣꯄꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯊꯥ ꯀꯨꯏꯔꯦ ꯍꯥꯏꯔꯛꯏꯁꯦ ꯐꯖꯅ ꯇꯧꯁꯤ ꯅꯪꯒꯤ ꯑꯁꯣꯏ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯐꯖꯅ ꯄꯨꯊꯣꯛꯀꯦ MLA ꯐꯟꯅꯦꯅ ꯊꯥꯏꯗ ꯑꯣꯏꯕꯗꯨꯗꯒꯤ ꯍꯥꯟꯅ ꯃꯥꯅ ꯁꯨꯈꯤꯕ ꯃꯥꯅ ꯗꯥꯟ ꯇꯧꯈꯤꯕ ꯕꯤꯜ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯁꯤꯡ ꯂꯩ ꯃꯗꯨ ꯃꯥ ꯑꯦꯗꯖꯁ ꯇꯧꯊꯣꯛꯑ ꯕꯤꯜ ꯂꯧꯊꯣꯛꯑꯦ ꯚꯣꯠ ꯃꯥꯡꯗ ꯁꯥꯔꯦ ꯗꯥꯟ ꯇꯧꯔꯦ ꯂꯥꯎꯊꯣꯛꯑꯦ ꯚꯣꯠ ꯂꯧꯈ꯭ꯔꯦ ꯀꯥꯔ ꯃꯇꯨꯡꯗꯅ ꯑꯍꯥꯟꯕ ꯐꯟ ꯔꯤꯂꯤꯁ ꯇꯧꯕꯗ ꯄꯩꯁꯥ ꯃꯌꯥꯝ ꯂꯧꯊꯣꯛꯑꯦ ꯁꯤ ꯐꯦꯛꯇ ꯂꯩꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯁꯤ ꯌꯥꯝ ꯆꯥꯎꯅ ꯂꯥꯜꯂꯦ ꯆꯦꯡ ꯆꯤꯅꯤ ꯐꯖꯅ ꯌꯦꯜꯂꯦ ISTBꯗ ꯏꯝꯄꯦꯛꯇꯗꯤ ꯌꯥꯝ ꯍꯥꯞꯄꯦ ꯗꯤꯁꯇ꯭ꯔꯤꯛ ꯁꯄ꯭ꯂꯥꯏ ꯑꯣꯐꯤꯁꯥꯔꯅ ꯊꯥꯡꯃꯩꯕꯟꯒꯤ ꯆꯦꯡ ꯃꯥꯡꯈ꯭ꯔꯦꯁꯦ ꯍꯥꯏꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯁꯄ꯭ꯂꯥꯏ ꯑꯣꯐꯤꯁꯥꯔꯅ ꯆꯦꯡ ꯃꯥꯡꯉꯦ ꯍꯥꯏꯕꯗ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯐꯖꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯔꯦꯕ ꯍꯧꯈꯤꯕꯗ ꯃꯌꯥꯝꯅ ꯈꯪꯉꯦ ꯂꯝꯕꯦꯟ ꯀꯣꯏꯂꯥꯁ ꯊꯥꯗꯨꯅ ꯕꯤꯜ ꯂꯧꯊꯣꯛꯑꯝꯃꯤ ꯍꯥꯏꯅ ꯇꯧꯅꯔꯤꯕꯗꯨꯗ ꯇꯧꯔꯤ ꯃꯌꯥꯝꯗꯨꯅꯦꯕ ꯑꯗꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯏꯁꯨꯁ ꯑꯣꯏꯔꯀꯥꯟꯗ ꯊꯥꯡꯃꯩꯕꯟꯒꯤ ꯀꯥꯔꯝꯃꯤꯕꯁꯤꯃꯗꯤ ꯑꯗꯣ ꯉꯁꯤꯐꯥꯎꯁꯨ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗꯗꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ MLAꯁꯤ ꯑꯃꯨꯛ ꯂꯦꯞꯄꯗ ꯚꯣꯠꯁꯤ ꯀꯥꯗ꯭ꯔꯤꯕꯅ ꯈꯜꯂꯦ ꯑꯣꯀꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯁꯤꯃ ꯌꯥꯝ ꯀ꯭ꯌꯨꯔꯤꯌꯁ ꯑꯣꯏꯖꯕ ꯍꯥꯏꯇꯥꯔꯦ ꯌꯦꯁ ꯄꯨꯊꯣꯛꯄꯤꯔꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯁꯤ ꯂꯩ ꯍꯥꯏꯗꯅ ꯕꯠ ꯋꯥꯠ ꯏꯁ ꯗ ꯒꯦꯔꯦꯟꯇꯤ ꯑꯣꯖꯥꯅ ꯚꯣꯠ ꯀꯥꯔꯀꯥꯟꯗ MLA ꯑꯣꯏꯕꯤꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯔꯤꯄꯤꯠ ꯇꯧꯔꯣꯏ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤ ꯇꯧꯔꯝꯃꯤꯕ ꯐꯠꯇꯕꯁꯤꯡꯗꯤ ꯑꯩꯗꯤ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯒꯦꯔꯦꯟꯇꯤ ꯑꯦꯁꯨꯔꯦꯟꯁꯁꯤ ꯀꯔꯤ ꯔꯥꯖꯅꯤꯇꯤ ꯋꯥꯂꯥ ꯑꯃꯗ ꯂꯩꯔꯤꯕꯁꯦ ꯀꯃꯤꯠꯃꯦꯟꯁꯦ ꯑꯩꯅ ꯄꯤꯕ ꯀꯃꯤꯠꯃꯦꯟꯁꯦ ꯉꯥꯛꯀꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯏꯟꯁꯨꯔꯦꯟꯁ ꯑꯝꯇ ꯂꯩꯔꯣꯏꯕ ꯃꯁꯤꯗꯅꯤ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯋꯥꯡꯕ ꯃꯤ ꯚꯣꯠ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯍꯜꯂꯨ MLA ꯑꯣꯏꯍꯜꯂꯨ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯑꯣꯏꯍꯜꯂꯨ ꯍꯥꯏꯔꯤꯁꯦ ꯃꯣꯔꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯅ ꯁꯤꯃ ꯍꯥꯏꯗꯣꯛꯈꯤꯕꯁꯦ
ngakani haiba potuni ada hen badi isu haingai leite Okay, yam maduda prajan thaja binin khali Okay, as a beginner, Kali was Agi Wakaloni, and the Kai Hybrid, the Tamaban Brazil, they picked up 21 December, November, the Hariba votes today, the Sunsum Key, Tamaban Brazil, sing the Su, Mamalano votes in seat, Hadaberiga, Achumba, Kanano, Hado Kanbiraga, Koi Mikelsida, candidate to Kalakadana, Asatoji, Los Lapis Zakwigi. Yes, was answer Mayam Pukale, which is uncommon, not tasty everywhere, every candidate was common oil. There's nothing new high tire more of the However, I was hanging is had by elections in a 2017 Lakadoriba, general elections that carry impact people yapake. Like Madam the Yamna Naklana, Quiggy election to Waishe. Other Taudoriba Magi, Quiggy candidate, or even Mishina, Magi achievement ko, Masi Yang a Kanisho in the house. The tested Abama, the untested Abama, the taste over me, the Magunji Pazana Kangava. Other than Sagi anti incumbency factor analyze. Masi Congress ki oina Lepak the Pale, Kanagumna Kari Habayawi, Kendra the Congress ki Kadri. I don't know what the Anoba Tiaska Yaningam Basuyai, God, Hanagidut. ꯑꯩꯈꯣꯏꯒꯤ ꯈꯥꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯁꯣꯝꯒꯤ ꯈꯥꯕ ꯈꯥꯗꯕꯁꯤꯗꯤ ꯃꯥꯒꯤ ꯑꯦꯆꯤꯞꯃꯦꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯁꯤꯗꯁꯨ ꯑꯐꯕ ꯊꯕꯛ ꯇꯧꯔꯦꯗꯅ ꯑꯗꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯀꯩꯅꯣꯗ 2017ꯗ ꯑꯐꯕ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ ꯐꯠꯇ꯭ꯔꯦꯗꯅ ꯄꯨꯡꯃꯥꯡ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯑꯩ ꯂꯥꯁꯇ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯍꯟꯗꯛꯀꯤ ꯚꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯣꯏꯒꯗꯕꯅꯤ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯑꯣꯏꯍꯟꯕ ꯐꯩ ꯑꯗꯨꯒ ꯃꯅꯤ ꯄꯋꯥꯔ ꯃꯁꯜ ꯄꯋꯥꯔ ꯇꯧꯕ ꯐꯠꯇꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯅꯥꯏ ꯑꯣꯏꯅ ꯍꯦꯛꯇ ꯑꯇꯝꯅꯅ ꯍꯨꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯀꯩꯗꯧꯕ ꯇꯧꯗꯕꯁꯦ ꯇꯧꯗꯅꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯆꯦꯛꯁꯤꯟ ꯑꯃꯁꯨꯡ ꯃꯥꯒꯤ ꯋꯥꯔꯀꯔꯁꯤꯡꯅ ꯐꯖꯅ ꯇꯧꯕꯤꯗꯅ ꯑꯐꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯒꯨꯟꯗꯣ ꯆꯞ ꯆꯥꯅ ꯈꯪꯕ ꯑꯩꯈꯣꯏ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯥꯏꯗꯤꯌꯦꯜ ꯑꯣꯏꯕ ꯀꯦꯟꯗ꯭ꯔ ꯑꯃ ꯊꯥꯡꯃꯩꯕꯟꯁꯦ ꯑꯣꯏꯍꯟꯖꯅꯤꯡꯉꯦ Yes, last comment, you have 10 seconds on the yes. ꯉꯁꯥꯏꯒꯤ ꯊꯥꯏꯃꯟꯗꯗꯤ ꯑꯦꯟꯇꯤ ꯏꯟꯀꯝꯕꯦꯟꯁꯤꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯑꯔꯣꯏꯕ ꯀꯩꯅꯣ ꯑꯩ ꯚꯣꯠ ꯀꯥꯔꯝꯗꯕꯅꯤꯅꯕ Okay, yam nungai si yes, impactive in a local labor, quick Hongtang si by election si Taurani Hanangarang, chief election officer on a Bikishona, Lautokro Matunda, impactive in the Hona Jaduna, Hariba, Kendranis da candidate or pay make a quick mirror or pay and luxury but missing see among tang orgasu natagana face off when animal cargo unans na bagit tanzar ko luxury kini succession ki impact news ki quick Manung Hutna yeng duna labiu ngasi no man ni sida a queen oiba na luxury ba candidate sing si unazaraga hariba candidate sing sida queen presan hangning wakang adagi ma quick wakan na karino kari paikal ka dawno kari ano wakal lono haibu khangmin na bagit tanzar ko succession na puzara kani adu ngasi ge wendi ozani ningsin betuna manu na gi thoram si mapung phan phi nam to ozani bum थागचरी न येंग बिरो पुनमुक्तै सुंगासी के वनदि कायना नबिया थिंगनि जरी खुरुम जरी